Haukiba kumjali singani amagi ngasigi numit asida Manipuri ngamkai kanbagi khongjangda laikhidraba thawai tara nipan gi mafamda ikai khumnabu utuna kunsuba the Great June Uprising Unity Day ke krupata pangthokre ayuki pung mapandagi haukiba thoramadu Manipur gi tongan tongan ba mafam singdagi lakpa mioi singna ke krupata lairiba athoba singi kubamda laisu katuna ikai khumnabu ki Thoronggi sarkomoina June tara nipan Observation Committee na haukiba lisingani amagi June tara nipan gi thogdoka mari leinana laikhidraba athobi sing adugi imung manunggi mioi singda ikai khumnaki thorom aduda yangsoso koireng wai Dilip Kumar Sunil Karam Nando Luwang na chingbana thorom ase pangthokpaga mari leinana wangangki Manipuragi nupi ama yauna lupa crore 8 longi oigedaba mioi ani drug konana Assam Police na fare Assam Police ki likhul paladuna agency ki pauna hai Dimapurda base oiba drug ki case Assam Police na fagadabagi thiriba Manipuragi nupi ama yauna mioi ani Assam gi Karbi Anglong district tagi ngarang fare nupi ase Assam gi Nagaon Moria Gaon amadi Guwahati da drug supply tobini mahaki maming TH paune kawi mayamna Didi hairaga khangnei hairi Manipur yauna awang nongpok ki mafam ahum da thoidokna Canada yuha hakre yuha hakiba sing adugi epicenter sing adu Manipur gi Moirang Assam gi Tezpur amadi Meghalaya gi West Khasi Hills da oike Moirang gi Khanongpok ta kilometer 38 lapa mafam da leinung da kilometer 10 luba mafam da epicenter oike ahingi pung amaga minute 3 chepa matam da thokiba yuha habagi thodok adu Richter scale magnitude 3.0 oike Assam gi Tezpur da hakiba duna ahingi pung aniga minute mari chepa matam dani magnitude 4.1 yoke West Khasi Hills da hakiba duna magnitude 2.6 oike Ministry of Health and Family Welfare nangasi ayuk thadorapa data gi matungina haukiba pung kunmeri gi manungda India da nongno COVID-19 positive oiba mioi lising humpuni thoiga chamri ga marifu thengnaki masiga loina na hauji fawbada apunba positive hoikiba masin crorani lakh marifu tara taret lising humpuni thoiga chatret ka marifu tara humdo yokre India gi apunba active case masing asi lising kunipan ga marifu mari hantharatuna haujik lakh taret lising marifu tara nipan ga chatru ka yankhai taruk ta hantharakli haujik fawbada crorani lakh marifu manga lising marifu ga chatru ka nimfu taret laina asidagi fagat pangamkhrai Masigi manungda mioi lising marifu nipan ga chamapan ga humbutara tareti haukiba pung kunmari gi manungda fagat kibani laina asidagi fagalakpagi chang haujiki waina chada marifu tara taruk dasmit sino ahum lairi COVID-19 laina laichet asida mangzil thana thabak tawriba frontline workers singi customized crash course among ase ayuk pung tara mathoi taba matamda video conferencing gi khuthangda leibak asigi Prime Minister Narendra Modi na launch tokrai hairiba course asi leibak asigi state kuntarukta leiba training center chamaga tara mathoida coursing asi paikhatkani launch tobagi thoramadu da Union Minister of Skill Development and Entrepreneurship Mahendra Nath Pandesu sarugyaki tongan tongan behiram tarukta chathagadoriba crash course asi lupa crore chani ga humbutara taruk changna Pradhan Mantri Kausal Vikas Yojana gi saruk ama oinani Belgium amasung Netherlands Euro lisingani kungi pre-quarter final changkhrei ngarang numidang sanakhiba group match singda Belgium na Denmark pu goal ani amada maithiba piki aduga atopa match amadana Netherlands na Austria bu goal ani sino da maithiba piki Hauji fawbada Italy Belgium amasung Netherlands match ani sanabada match animak thoiduna point taruk phangkhrei team ahumak point tally da group ki khwaidagi makok thongbada leiri team ahumak pre quarter final changbangamkhrei